Johnny-na Lai, lai Henry-na Hangwai, ama tumiliyo Ay tawagise Asi hairaga Henry-du karisu akiva Jingnava laitana Thongdu fat hangi Nanghaude mamangda kanagumba amambaduda Lepaga lairami Henry khangboy kaiboy thok hekta kauthoki Yam thuna thongdu gamlang lonsilaga Masadu thak thak niklaga lai malai Johnny du peri peri phamungdagi Ay number 2 tawningi chit tawre James na Minai sidi tanja sida kanagi number 2 no Johnny mathundu pairaga tarak tawre ba Henry na plate am pairaga hangui laba lao sida ita tawro Johnny du awai tanagai chenthara'i James na kain tori dubo ngaurbo toile chalo ngamdreso aibu buta pijiraga hat ke hero ha sakkara fajabasida kala inine nogido Henry to sendalam pairaga Johnny da fatlang thomai mina lavsidi tumin layo buta piju thokora Johnny du yam thuna chentharaga tarak tawri yadre asi hairaga plate lawi Henry su phamungda praprak kakhalaga laikre tanjadu da mapandagi nupi amagi khonjel da thonghango thonghangdo khonjelu tavada Johnny plate ka kaika phamungda fat chongkhalai aduga phamungdu da tharaga phaidigi hekta tawrai tawriba matawduda Henry ga James kana phamungdagi kauthaki huranba nang sini natai eduk chataba Johnny makhatuda olaga chele loina yadre amusu laurai mapandagi tisit pana kaimta kana phangoi yam thuna hango thongse hangto Johnny de omuk sensilai aduga sound laurai ngasine ai I karaktana but kaloina sarvana sani James to manaton melaga manam sidia abu changmu chalo Johnny na ngamroi ai ngasidi swai su tumani hayang oi honarage Henry maya du chiklaga chalo muthakta yam thuna tumso manam siga nangne I karaktana Johnny du kablai ai bunna charaga sikhi basira noina pamise Johnny ngang na vudu oire khangbadagi makoi tumin tumina tumna khirami ngasai dagi thong thilamba singdusu tumina laikre nahakti atopa sangsara amada chitkrabani prithibhi asida nangi mami leitre atopa sangsara amada nangi anaubu wari haurabane ibung nang aibu warugano haukrabasingdo kauthokpa tamlo ai chetlage Machal Henry do mamit khangpang pang thorai masadu humang anapi kangle James na kadawri Henry Matildo kutlaung yothai adu machinda tapna soli karino aina uribasiba mahak samphabi oididra masak tu ai lakshin badi ngamdre James na kadawri nipa murum soli tubo nang handak marakse kanomi tawrene Henry na bai ekisto di James na yare hogolo na pindarong kado losilo akhoi da pulap chaladoini ngahak leira matungda Johnny ki mapala aga moi gi mi ama leitawi yawi haina mapana haiduna makhoi humak channa tawrami James nukluga noi basidi ayabini ne ma na bu helen kadar haiba Henry na avane dum yang wali merak toba James ka Johnny ka ni to yengnaraga kaino nangna amubu channel manga isina Henry na agi wali ka hore bai taloruke makhong tu amuk anirak thangba howi aduga wakhala malai mamangdasu masigi thauduksi thengnakhre haiba maning singla ami amu manungda changsinkhre sanina as masinai gi khalaga chatki torina humse tompokna mathangdi nupi makholda nate yengoba hatki sala marang kokoruktana khwang sat khrabugram tore tungdagi Henry na awenkia hat pangamgadrane ani du ngakni yengai Henry makut ani du punsinaraga lepaga lerami Henry na sap singsiga but sabana tebo yam male kiye butti lairi
ꯅꯣꯏ ꯑꯣꯏꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯖꯦꯝꯁ ꯈꯨꯇꯨꯝ ꯇꯥꯔꯒ ꯅꯪ ꯈꯪꯗꯧ ꯂꯩꯇꯅ ꯖꯣꯅꯤꯒꯤ ꯃꯄꯥꯅ ꯀꯩꯕ ꯅꯣꯏ ꯂꯝꯗꯣ ꯕꯤꯁꯅꯨꯄꯨꯔ ꯀꯥꯏꯋꯥꯏꯅꯣ ꯖꯦꯝꯁꯅ ꯕꯕꯥ ꯉꯥꯏꯈꯣꯡ ꯍꯥꯏꯕꯅꯤ ꯕꯤꯁꯅꯨꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯄꯣꯖꯤꯠꯇ ꯈꯔ ꯈꯖꯤꯛꯈꯛ ꯆꯠꯂꯒ ꯂꯩꯔꯦ ꯍꯦꯟꯔꯤ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯪꯂ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯊꯣꯛꯂꯤꯕ ꯎꯔꯤꯕ ꯃꯌꯥꯝꯁꯤ ꯃꯁꯤ ꯀꯩꯅꯣꯃꯗꯤ ꯑꯣꯏꯒꯅꯤ ꯖꯣꯅꯤꯒꯤ ꯃꯄꯥꯅ ꯑꯩꯁꯨ ꯑꯃꯨꯛ ꯑꯅꯤꯔꯛꯇꯤ ꯂꯥꯛꯈ꯭ರೆ ꯅꯨꯡꯒꯤ ꯍꯤꯗꯥꯛ ꯂꯧꯕ ꯂꯥꯛꯑꯝꯃꯤ ꯂꯝꯕꯤꯗꯣ ꯅꯤꯡꯁꯤꯡꯗꯦꯅꯦ ꯅꯣꯏ ꯑꯅꯤꯁꯨ ꯑꯩꯅ ꯉꯁꯤ ꯏꯁꯩ ꯌꯦꯡꯉꯨꯁꯦ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯒ ꯍꯌꯦꯡ ꯀꯣꯛ ꯊꯤꯟꯕꯤꯔ ꯂꯣꯏꯔꯦ ꯖꯣꯅꯤꯅ ꯕꯕꯥ ꯑꯩꯁꯨ ꯍꯌꯦꯡ ꯃꯣꯏꯗ ꯆꯠꯀꯦꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯔꯒ ꯅꯣꯛꯅꯣꯛꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯥꯛꯑꯝꯃꯤ ꯖꯦꯝꯁꯅ ꯁꯥꯃꯨ ꯃꯈꯣꯡ ꯌꯧꯔꯦꯅꯦ ꯖꯣꯅꯤꯒꯤ ꯃꯄꯥꯅ ꯀꯩꯅꯣ ꯈꯔ ꯊꯛꯈꯤꯁꯤ ꯂꯥꯛꯑꯣꯅꯦ ꯑꯉꯥꯡꯁꯥ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯄꯥꯛ ꯇꯧꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯍꯦꯟꯔꯤꯗꯨ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯖꯒꯥꯗꯨ ꯑꯍꯣꯡꯕ ꯈꯔ ꯎꯕꯗꯒꯤ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯃꯤꯠꯇꯨ ꯆꯐꯨꯃꯨꯛ ꯂꯧꯊꯣꯛꯑꯒ ꯏꯃꯩ ꯀꯩꯅꯣ ꯁꯤꯗꯤ ꯁꯥꯃꯨꯁꯤꯗꯤ ꯃꯤꯆꯤꯒ ꯈꯠꯂꯤꯁꯤꯅ ꯅꯠꯇꯦꯅꯦ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯁꯥꯃꯨ ꯃꯥꯅꯕꯨ ꯖꯦꯝꯁꯅ ꯀꯩꯅꯣ ꯅꯤꯄꯥꯅ ꯉꯥꯎꯔꯕꯣ ꯃꯍꯥꯔꯥꯖꯥ ꯃꯦꯘꯆꯟꯗ꯭ꯔꯒꯤ ꯁꯥꯃꯨꯅꯤꯅꯦ ꯃꯨꯠꯄ ꯅꯥꯏꯔꯣꯏꯗꯕ ꯄꯨꯋꯥꯔꯤꯁꯤꯕꯨ ꯀꯩꯅꯣ ꯅꯪꯅ ꯀꯩꯝꯇ ꯈꯪꯗꯕꯗꯧꯅ ꯍꯪꯉꯛꯏꯁꯤꯅ ꯍꯦꯟꯔꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯍꯝꯊꯔꯛꯏ ꯀꯔꯤ ꯂꯤꯂꯥꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯅꯠꯇꯦ ꯑꯩꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗꯩꯅꯦ ꯖꯣꯅꯤ ꯅꯣꯛꯂꯒ ꯄꯛꯆꯕꯅ ꯂꯣꯏꯔꯦ ꯃꯤꯁꯨ ꯇꯥꯗꯕ ꯑꯥꯔꯠꯇꯨꯗ ꯅꯪ ꯅꯊꯟꯗ ꯂꯩꯈꯤꯕ꯭ꯔꯣ ꯍꯦꯟꯔꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯛꯑꯦ ꯀꯩ ꯂꯥꯛꯑꯦ ꯖꯦꯝꯁꯅ ꯃꯁꯤ ꯉꯥꯎꯕꯁꯤ ꯃꯄꯥꯟ ꯊꯣꯛꯂꯛꯑꯦꯅꯦ ꯈꯥꯡꯕꯒ ꯉꯝꯗ꯭ꯔꯦꯗ ꯂꯥꯛꯑꯣ ꯑꯝꯇ ꯄꯨꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯒꯥꯔꯤ ꯃꯈꯥ ꯇꯥꯅ ꯊꯧꯔꯛꯂꯝꯃꯤ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯅ ꯁꯪꯕꯥꯟꯅꯕ ꯏꯁꯪ ꯁꯪꯕ ꯃꯆꯨ ꯃꯥꯅ ꯆꯤꯡꯌꯥꯒꯤ ꯃꯔꯨꯝꯗ ꯃꯥ ꯆꯪꯗꯣꯔꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯂꯨꯝꯃꯒ ꯊꯣꯛꯄ ꯃꯇꯝꯅꯤ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯁꯤꯠꯂꯤ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯄꯨꯛꯅꯤꯡꯒꯁꯤ ꯆꯤꯡꯁꯤꯜꯂꯤ ꯑꯎꯕ ꯀꯅꯥꯒꯤ ꯊꯃꯣꯏꯕꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯍꯟꯗꯨꯅ ꯃꯥꯂꯪꯒꯤ ꯏꯄꯣꯝꯗ ꯍꯔꯥꯎꯅ ꯊꯦꯡꯅ ꯖꯒꯣꯏ ꯁꯥꯔꯤ ꯍꯦꯟꯔꯤ ꯃꯥꯅ ꯍꯦꯛ ꯎꯔꯨꯕ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯃꯛ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯅ ꯍꯩꯁ ꯑꯩ ꯅꯍꯥꯟꯒꯩ ꯎꯗꯦ ꯀꯩꯅꯣ ꯅꯨꯃꯤꯠꯁꯤꯕꯨ ꯒ꯭ꯔꯤꯟ ꯃꯆꯨꯒ ꯑꯣꯏꯔꯤꯁꯤꯕꯨ ꯖꯣꯅꯤꯅ ꯏꯕꯣ ꯅꯪꯁꯤ ꯅꯍꯥꯟꯒꯩ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯃꯁꯛꯁꯦ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕꯗꯧꯅ ꯉꯥꯡꯉꯤꯁꯤꯕꯨ ꯀꯩꯅꯣꯕ ꯍꯦꯟꯔꯤ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯈꯜꯂꯤ ꯃꯥꯅ ꯄꯉꯥꯡꯗ ꯉꯥꯡꯂꯨꯔꯒ ꯑꯉꯥꯎꯕ ꯇꯥꯔꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯖꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯟꯔꯤꯅ ꯑꯩꯗꯤ ꯉꯥ ꯐꯥꯕ ꯉꯝꯃꯣꯏꯀꯣ ꯖꯦꯝꯁ ꯅꯣꯛꯂꯒ ꯀꯗꯥꯏꯗꯒꯤ ꯉꯥꯅꯣ ꯍꯥꯏꯁꯦ ꯍꯦꯟꯔꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤ ꯉꯥ ꯐꯥꯕ ꯅꯠꯇ꯭ꯔꯣ ꯖꯣꯅꯤꯅ ꯏꯕꯣ ꯅꯪ ꯀꯣꯛꯇꯨ ꯑꯌꯣ ꯅꯥꯔꯦ ꯅꯣꯏ ꯇꯥꯃꯣ ꯆꯧꯗꯣ ꯑꯃꯨꯛꯇꯪ ꯅꯩꯍꯟꯗꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯩꯁꯨ ꯍꯌꯦꯡ ꯂꯥꯛꯇꯣꯏꯅꯤ ꯆꯨꯒꯗꯨ ꯌꯥꯟꯗꯅ ꯆꯥꯗꯣꯏꯅꯤꯀꯣ ꯍꯦꯟꯔꯤ ꯇꯥꯃꯣ ꯆꯧ ꯄꯜꯂꯛꯄꯗꯨꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯍꯦꯟꯔꯤꯅ ꯚꯥꯏ ꯑꯩ ꯐꯣꯟꯗꯤ ꯑꯩ ꯅꯍꯥꯟꯒꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩ ꯐꯣꯟ ꯂꯩꯕ ꯎꯗꯦ ꯖꯦꯝꯁꯅ ꯀꯥꯏꯗꯩ ꯐꯣꯟꯅꯣ ꯅꯪꯗꯤ ꯐꯣꯟꯁꯨ ꯄꯥꯏꯗꯅ ꯃꯁꯤ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯉꯥꯡꯉꯛꯇꯧꯔꯤꯅꯦ ꯌꯥꯝ ꯊꯨꯅ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯍꯟꯗ ꯌꯥꯗ꯭ꯔꯦ ꯍꯦꯟꯔꯤꯗꯨ ꯍꯟꯗꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯍꯥꯛ ꯋꯥꯈꯜ ꯃꯆꯥ ꯃꯆꯥ ꯀꯟꯅ ꯈꯟꯕ ꯂꯦꯞꯇꯦ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯖꯪꯒꯜ ꯑꯣꯏꯅ ꯇꯧꯕ ꯂꯝꯍꯥꯡ ꯑꯃꯗ ꯌꯧꯁꯤꯜꯂꯛꯏ ꯖꯦꯝꯁꯅ ꯌꯥꯔꯦ ꯕꯕꯥ ꯁ꯭ꯋꯥꯏꯗ ꯈꯥꯝꯕꯤꯔꯣ ꯖꯣꯅꯤꯅ ꯀꯩꯅꯣ ꯅꯣꯏꯒꯤꯁꯤꯕꯨ ꯁ꯭ꯋꯥꯏꯗꯩꯔꯣ ꯌꯨꯝꯁꯨ ꯑꯝꯇ ꯇꯥꯗꯦꯅ ꯖꯦꯝꯁꯅ ꯅꯠꯇꯦꯗ ꯑꯁꯤꯒꯤ ꯆꯤꯡꯊꯛꯁꯤꯗ ꯈꯔ ꯀꯥꯔꯒ ꯂꯩꯌꯦ ꯒꯥꯔꯤꯗꯤ ꯆꯪꯕ ꯌꯥꯗꯦ ꯈꯣꯡꯂꯝꯕꯤ ꯃꯆꯥꯁꯤꯗ ꯆꯪꯗꯣꯏꯅꯤ ꯍꯦꯟꯔꯤ ꯃꯐꯝꯗꯨ ꯏꯁꯨꯛ ꯁꯨꯛꯈꯩ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯤꯔꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯣꯏ ꯌꯨꯝꯁꯤꯕꯨ ꯁꯤꯗꯔꯣ ꯉꯥꯏꯈꯣꯡꯁꯤꯕꯨ ꯖꯪꯒꯜ ꯑꯣꯏꯕ꯭ꯔꯣ ꯖꯦꯝꯁ ꯅꯣꯛꯂꯒ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯁꯝꯂꯛꯄꯩꯅꯤꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯤ ꯃꯤ ꯄꯥꯡ ꯇꯥꯗꯤꯌꯦ ꯑꯗꯨꯋꯥꯏꯗꯣ ꯍꯦꯟꯔꯤꯅ ꯍꯩꯁ ꯑꯩ ꯆꯠꯍꯧꯕꯅ ꯐꯅꯤ ꯁꯤꯗꯤ ꯖꯦꯝꯁꯅ ꯀꯩꯕꯨꯅꯣ ꯍꯦꯟꯔꯤ ꯂꯠ ꯇꯧꯅ ꯅꯠꯇꯦ ꯀꯩꯁꯨ ꯅꯠꯇꯦ ꯀꯩꯅꯣꯅꯤ ꯑꯩ ꯖꯣꯅꯤ ꯈꯣꯏꯗ ꯉꯁꯤ ꯏꯁꯩ ꯌꯦꯡꯂꯨꯒꯦ ꯍꯥꯏꯕ
ꯖꯦꯝꯁꯅ ꯑꯁ ꯇꯥꯅꯤꯡꯗꯦ ꯅꯤꯄꯥ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯅꯔꯒ ꯂꯥꯛꯏꯁꯤꯕꯨ ꯅꯣꯏꯅ ꯂꯥꯛꯄ ꯇꯜꯂꯁꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯖꯦꯝꯁꯀꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧꯗꯨ ꯎꯕꯗ ꯍꯦꯟꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯥꯒꯤ ꯇꯧꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯖꯣꯅꯤꯒꯤ ꯃꯄꯥꯅ ꯃꯝꯁꯤꯜꯂꯛꯑꯦ ꯆꯪꯉꯔꯣꯏꯀꯣ ꯅꯣꯡ ꯐꯖꯅ ꯂꯥꯛꯑꯒꯦ ꯖꯦꯝꯁ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯕꯕꯥ ꯖꯣꯅꯤꯅ ꯆꯠꯂꯒꯦꯀꯣ ꯍꯌꯦꯡ ꯂꯥꯛꯑꯒꯦ ꯑꯩꯁꯨ ꯍꯦꯟꯔꯤꯅ ꯍꯪꯉꯣꯏ ꯍꯌꯦꯡ ꯑꯃꯗꯣ ꯄꯨꯔꯛꯄ ꯀꯥꯎꯅꯤ ꯑꯇꯤꯡꯕꯗꯣ ꯄꯨꯗꯤ ꯄꯨꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯃꯃꯥꯡꯗꯁꯨ ꯄꯨꯔꯛꯇꯦ ꯍꯟꯗꯛꯇꯤ ꯄꯨꯔꯛꯎꯀꯣ ꯖꯣꯅꯤꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯔꯝ ꯀꯥꯟꯗ ꯄꯨꯔꯛꯇ꯭ꯔꯤꯅꯣ ꯑꯩꯈꯣꯏ ꯄꯨꯔꯛꯄꯩꯒ ꯍꯥꯏꯅꯈꯤꯕ꯭ꯔꯣ ꯖꯦꯝꯁꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯃꯄꯥ ꯌꯥꯎꯔꯦ ꯍꯥꯏꯗꯅ ꯖꯣꯅꯤꯒꯤ ꯃꯄꯥꯗꯨ ꯁꯥꯎꯅ ꯀꯩꯅꯣ ꯅꯣꯏ ꯉꯥꯡꯅꯔꯤꯗꯣ ꯍꯥ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯅꯣꯏꯀꯣ ꯍꯦꯟꯔꯤ ꯉꯛꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯅꯍꯥꯟꯃꯨꯛꯇꯤ ꯃꯥꯕꯨ ꯌꯥꯈꯤꯕꯒꯨꯝ ꯇꯧꯕꯅꯤꯗ ꯑꯁꯨꯝꯅ ꯃꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯑꯅꯤꯗꯨ ꯂꯝꯍꯥꯡꯗꯨꯗ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯤ ꯍꯦꯟꯔꯤꯅ ꯏꯄꯥ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯅꯣꯏ ꯁꯥꯏꯁꯤ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯁꯥꯒ ꯊꯣꯛꯂꯝꯗꯅꯅꯦ ꯖꯦꯝꯁꯅ ꯌꯥꯔꯦꯕꯨ ꯋꯥꯊꯤꯗꯤ ꯅꯪꯁꯨ ꯐꯖꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯁꯨ ꯑꯁꯨꯛꯄ ꯃꯤ ꯄꯥꯛꯅ ꯇꯥꯟꯅꯗꯕ ꯆꯤꯡꯈꯣꯡ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕꯗ ꯄꯤꯛꯇꯛꯅ ꯈꯥꯡꯄꯣꯛꯁꯪ ꯑꯃꯈꯛ ꯂꯩꯕꯗꯨ ꯎꯔꯛꯏ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯅꯤꯄꯥ ꯑꯥꯗ ꯂꯩꯔꯤꯁꯤ ꯀꯩꯅꯣ ꯊꯥꯏꯅꯩ ꯋꯥꯔꯤꯗꯒ ꯍꯅꯨꯕꯤ ꯂꯩꯕ ꯃꯦꯖꯤꯛ ꯀꯌꯥꯝ ꯇꯧꯋꯦ ꯀꯥꯏꯗꯣ ꯌꯥꯝ ꯃꯥꯜꯂꯦ ꯖꯦꯝꯁꯇꯨ ꯅꯣꯛꯂꯒ ꯊꯨꯏ ꯑꯆꯧꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯅꯤꯅꯦ ꯃꯈꯣꯏꯅ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯏꯁꯨꯛ ꯁꯨꯛꯄꯗꯨꯗ ꯍꯅꯨꯕꯤ ꯑꯃ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯍꯦꯟꯔꯤꯅ ꯍꯥꯟꯅ ꯎꯊꯣꯛꯎꯔꯦ ꯏꯁꯣꯟ ꯁꯣꯟꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥꯗ ꯇꯠꯇꯅ ꯇꯥꯈꯤꯕ ꯆꯤꯡꯌꯥꯗ ꯕꯨꯠ ꯍꯅꯨꯕꯤ ꯊꯣꯛꯏ ꯍꯥꯏꯕꯗꯨ ꯍꯦꯟꯔꯤꯒꯤ ꯃꯀꯣꯛꯁꯤꯗ ꯆꯨꯔꯒ ꯂꯩꯈ꯭ꯔꯦ ꯃꯁꯥꯗꯨ ꯅꯤꯛꯂꯒ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯂꯩꯔꯦ ꯂꯩꯔꯦ ꯅꯤꯄꯥ ꯍꯅꯨꯕꯤ ꯊꯣꯛꯑꯦ ꯑꯍꯜꯗꯨ ꯃꯈꯣꯏ ꯎꯕꯗ ꯈꯨꯏꯊꯔꯕ ꯆꯤꯟꯕꯥꯜ ꯃꯆꯥꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯄꯤ ꯇꯧꯔꯛꯏ ꯍꯩꯃ ꯏꯁꯨꯁꯤꯡ ꯂꯥꯛꯑꯦꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯦꯟꯔꯤ ꯖꯦꯝꯁꯀꯤ ꯃꯈꯨꯠꯇ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯅꯃꯤꯠ ꯎꯁꯤꯜꯂꯣ ꯅꯃꯤꯠ ꯎꯁꯤꯜꯂꯣ ꯅꯃꯤꯠꯇ ꯌꯦꯡꯂꯗꯤ ꯃꯤ ꯁꯨꯝꯕ ꯍꯩ ꯍꯥꯏꯕꯅꯤ ꯖꯦꯝꯁꯇꯨ ꯁꯥꯎꯅꯤꯡꯂꯛꯑꯕ ꯃꯥꯜꯂꯦ ꯍꯦꯟꯔꯤꯒꯤ ꯃꯅꯥꯗꯨ ꯂꯩꯔꯒ ꯀꯩꯅꯣ ꯉꯥꯎꯔꯕꯣ ꯅꯪꯕꯣ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯍꯅꯨꯕꯤꯗꯨꯅ ꯂꯥꯛꯑꯣꯅꯦ ꯉꯁꯥꯏꯗꯒꯤ ꯏꯁꯨꯁꯤꯡ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯖꯦꯝꯁꯅ ꯑꯕꯣꯛꯁꯤꯗꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯕꯁꯤꯗ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯀꯔꯤ ꯍꯥꯏꯕ ꯑꯕꯣꯛ ꯀꯥꯏꯗꯩ ꯑꯕꯣꯛꯅꯣ ꯅꯣꯏꯒꯤꯗꯤ ꯏꯃꯥ ꯅꯠꯇ꯭ꯔꯣ ꯁꯤꯗꯤ ꯌꯥꯝ ꯍꯟꯅꯨꯔꯝꯃꯤ ꯅꯤꯄꯥ ꯖꯦꯝꯁꯇꯨ ꯅꯨꯡꯉꯥꯏꯇꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯚꯥꯏ ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯀꯩꯅꯣ ꯑꯃꯨꯛ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯇꯟꯖꯥꯗꯨꯗ ꯇꯣꯝꯕꯤ ꯑꯃꯨꯛ ꯊꯣꯔꯛꯏ ꯉꯛꯅ ꯑꯦ ꯄꯨꯄꯨꯁꯦ ꯌꯥꯝꯅ ꯌꯪ ꯑꯣꯏꯔꯝꯃꯤ ꯀꯩ ꯆꯥꯒꯦ ꯄꯨꯄꯨ ꯖꯦꯝꯁ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇ ꯊꯝꯂꯒ ꯑꯣ ꯂꯣꯏꯔꯦ ꯏꯕꯣ ꯅꯪ ꯉꯥꯎꯔꯒ ꯆꯠꯇꯧꯔꯦ ꯀꯥꯏꯗꯦ ꯄꯨꯄꯨꯅꯣ ꯕꯕꯥꯅꯦꯁꯦ ꯍꯦꯟꯔꯤꯗꯨ ꯋꯥꯡ ꯁꯥꯡꯀꯗꯨ ꯐꯖꯩ ꯐꯖꯗꯦꯒ ꯑꯃꯠꯇ ꯈꯪꯗꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯩꯅꯣ ꯅꯣꯏ ꯅꯄꯥꯗꯤ ꯅꯍꯥꯟꯅ ꯁꯤꯈ꯭ꯔꯅꯦ ꯁꯤꯗꯤ ꯅꯄꯨ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯍꯥꯟꯅꯒꯤ ꯈꯜꯂꯨ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯃꯥꯟꯅꯗ ꯑꯣꯟ ꯑꯣꯟꯅꯔꯝꯕꯗꯨꯗ ꯍꯦꯟꯔꯤ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯦ ꯖꯦꯝꯁꯅ ꯌꯥꯔꯦ ꯅꯪ ꯋꯥꯉꯥꯡꯗꯣ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯁꯣꯏ ꯆꯥꯏꯅꯔꯅꯤ ꯖꯦꯝꯁꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯅꯕ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯇꯣꯝꯕꯤꯅ ꯃꯈꯨꯠꯇꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯀꯤꯕ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯁꯥꯏꯟ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯝꯃꯤ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯒ ꯃꯇꯤꯟꯗꯨ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯊꯔꯒ ꯅꯤꯄꯥ ꯀꯩꯅꯣ ꯅꯣꯏ ꯕꯕꯥꯁꯤꯅ ꯚꯨꯠꯀꯤ ꯖꯒꯣꯏꯔ ꯀꯩꯅꯣ ꯃꯥꯅ ꯁꯥꯔꯤꯁꯤꯕꯣ ꯖꯦꯝꯁ ꯅꯣꯛꯂꯒ ꯈꯨꯅꯤꯡꯅ ꯍꯜꯂꯛꯏ ꯍꯨꯔꯥꯟꯕꯁꯤꯗꯤ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯅꯤ ꯍꯥꯏꯗꯨꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯦꯟꯔꯤ ꯌꯥꯝ ꯃꯨꯟꯅ ꯇꯣꯝꯕꯤꯗ ꯌꯦꯡꯂꯛꯏ ꯑꯃꯗꯨꯅ ꯈꯨꯠꯇꯨꯅ ꯁꯥꯏꯟ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯒ ꯖꯦꯝꯁꯀꯤ ꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯛꯑꯝꯃꯤ ꯏꯃꯨꯡꯗꯨ ꯌꯥꯝꯅꯁꯨ ꯆꯥꯎꯏ ꯃꯅꯨꯡꯗꯗꯤ ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯏꯃꯝ ꯃꯝꯂꯒ ꯑꯀꯤꯕ ꯐꯥꯎꯏ ꯃꯃꯥꯡꯗ ꯍꯦꯟꯔꯤꯅ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕ ꯌꯨꯝ ꯑꯗꯨꯒꯗꯤ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯊꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯂꯛꯑꯝꯃꯤ ꯍꯦꯟꯔꯤꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ
ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯂꯛꯑꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯏꯊꯤ ꯊꯤꯕꯗꯨ ꯎꯕꯗ ꯖꯦꯝꯁꯅ ꯀꯩꯅꯣꯅꯦ ꯅꯪꯅ ꯀꯟꯅ ꯊꯤꯔꯤꯗꯨꯕꯨꯅꯤꯄꯥ ꯍꯦꯟꯔꯤ ꯇꯞꯅ ꯅꯣꯏꯒꯤ ꯁꯤꯗ ꯊꯨꯝꯃꯣꯛ ꯑꯃ ꯂꯩꯕꯗꯨꯗꯤ ꯖꯦꯝꯁ ꯉꯛꯅ ꯍꯦꯟꯔꯤꯗ ꯌꯦꯡꯂꯛꯑꯝꯃꯤ ꯃꯥꯅ ꯌꯥꯝ ꯈꯪꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯩꯅꯣ ꯅꯪꯗꯤ ꯑꯩꯈꯣꯏ ꯊꯨꯝꯃꯣꯛꯇꯨ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯀꯥꯏꯗ ꯂꯩꯒꯦ ꯖꯦꯝꯁ ꯋꯥ ꯉꯥꯡꯗꯦ ꯃꯈꯨꯠꯅ ꯊꯤꯜꯂꯛꯏ ꯖꯦꯝꯁꯀꯤ ꯃꯈꯨꯠ ꯅꯥꯝꯃꯗ ꯂꯩꯔꯤꯕ ꯐ꯭ꯂꯥꯁ ꯊꯥꯜꯂꯤꯕ ꯐꯣꯟꯗꯨ ꯍꯦꯟꯔꯤꯅ ꯇꯥ ꯄꯥꯏꯔꯒ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯀꯥꯆꯤꯟ ꯀꯥꯆꯤꯟ ꯈꯨꯗꯤꯡꯗ ꯑꯃꯗꯤ ꯊꯨꯝꯃꯣꯛ ꯀꯌꯥ ꯑꯃ ꯀꯨꯞ ꯀꯨꯞꯇꯨꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯁꯤꯗ ꯅꯠꯇꯦ ꯃꯊꯛꯇ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗ ꯁꯥ ꯃꯀꯣꯛ ꯃꯤ ꯃꯀꯣꯛ ꯃꯥꯟꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ ꯑꯣꯏꯃꯥ ꯑꯩ ꯁꯤꯕ ꯉꯝꯈꯤꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯟꯔꯤꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯖꯦꯝꯁꯅ ꯍꯦꯟꯔꯤꯕꯨ ꯀꯣꯟꯈꯠꯇꯨꯅ ꯐꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯇꯟꯖꯥꯗꯨꯗ ꯃꯕꯣꯛꯇꯨ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯖꯦꯝꯁꯅ ꯑꯕꯣ ꯑꯩ ꯃꯔꯨꯞꯁꯤ ꯆꯥꯛꯁꯪꯗ ꯄꯨꯁꯤꯜꯂꯨꯕꯗ ꯈꯪꯂ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯃꯥꯅ ꯌꯥꯝꯅ ꯈꯪꯕꯗꯧꯅ ꯇꯧꯏꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯉꯥꯏꯈꯣ ꯑꯩ ꯌꯦꯡꯒꯦꯁꯦ ꯍꯦꯟꯔꯤꯒꯤ ꯈꯨꯗꯥꯡꯗꯨ ꯃꯕꯣꯛꯇꯨꯅ ꯇꯥꯞ ꯄꯥꯏꯔꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ ꯉꯥꯏꯍꯥꯛ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯃꯤꯠꯇꯨ ꯁꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯔꯨꯞꯁꯤꯗꯤ ꯑꯅꯧꯕ ꯃꯄꯣꯛꯅꯤꯅꯦ ꯑꯕꯣꯛꯁꯨ ꯐꯖꯅ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯣꯛꯁꯦ ꯍꯞꯇꯥ ꯐꯥꯗ꯭ꯔꯤꯌꯦ ꯖꯦꯝꯁ ꯉꯛꯅ ꯀꯩꯅꯣꯕꯣ ꯍꯞꯇꯥ ꯐꯥꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯍꯞꯇꯥ ꯐꯥꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯁꯦꯡꯂꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯒꯦ ꯈꯟꯕꯗ ꯑꯃꯝꯕ ꯀꯌꯥꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯖꯦꯝꯁ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯍꯦꯟꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯦ ꯅꯍꯥꯟ ꯆꯥꯔꯂꯤ ꯁꯥꯟꯅꯕ ꯅꯨꯃꯤꯠꯇꯒꯤꯅꯤ ꯃꯥꯅ ꯍꯣꯡꯂꯛꯂꯤꯕ ꯃꯌꯥꯝꯁꯤ ꯍꯥꯟꯅꯒꯤ ꯍꯦꯟꯔꯤꯗꯨ ꯇꯁꯦꯡꯅ ꯑꯣꯏꯗ꯭ꯔꯦ ꯃꯥꯕꯨ ꯊꯥꯡꯒꯩ ꯁꯦꯡꯅ ꯕꯨꯠꯀ ꯆꯪꯂꯕ ꯖꯥꯠꯂꯥ